Hi everyone. Ahan mamaktada kanglay pagi kanglay cha mayabu taram no okshari. Nangna nongma tumbay kagolakpaga sumana taraba. Koiba chatnaba ti kuire ne tawris. Koiba di chatningi gari su leite, paisasu leite. Kamai tawne ba. Sumana tawba taraba. Naha kase koiba di chatningba adubu koiba chatnaba gari su leitaba paisasu leitaba taragadi. Naha ki phone amade leramgani dana. Adugi phone do hana pairo. Phone do pairaba matungda nahakna chatningba jaga ama hana khallo. Example oina hanakta nauna hangakpa water park to oina lawrase. Koiba chatnaba jaga ase khallaba matungda nahakki imanaba kaya ama leiramgani nupi oragana imanabi kaya ama leiramgani. Makhoi mayam singdui maraktagi gari leiba misak ama khanbiro. Misak ado khalaba matungda sumana tobiro. Ado ita torbot. Kaya ito. Ida ko se koiba chattabse ti kuire dana. Ado ki horenje water park anu bahang pato chaluje baba. Gari ki thausa no lonu thorani. Koiba chatba cha thak pajo no lonu tawrani. Nangi habu na nangi gari do adu to thoroi ta. Gari tao ko cha thak pe nang puthok kana ji senga boi tao. Senga ta adu ke muar no gari thau ju war no koiba chatba cha thak no ke muar nangi gari do adu to swan mira ni ta. Gari tao ko cha thak na bodo nang taro ga ha ne yare ni tao. Okay ba du nang fi ara na hore mu theng na ji koi ta. Okay tao. Dame ta. Hoi bye. Okay, hojik gari di leire. Hojik koiba chatnaba gari di leire. Adubu nangna mangonda gari gi thausu nangna puthokane haigre. Aduga koiba chatpada chaba thakpasu nangna loin puthokane haigre. Adubu nangonda di lupa ambo leiba natte natra. Adugisu karimdo wabirunu adugisu solution leije. Hojik ki duga chap manana atopa namanaba amada mu call tawro aduga sumana hayo. Hello itaw Maiden. Tai tao. Itaw ko su koiba chattabse ti kuire dana. Adugi horenje water park anu bahang ko du chatlo je bukwa. Gari joine puthorani chaba thak pai joine loini silani nangi abu itaw gari gi thaudo du tang siloi itaw. Gari ga cha thak pe nang puthoni ha ji senga boi tao. Senga itaw gari joine puthora do ne chaba thak pai joine loi silani adu di kem war nu gari gi thaudo adu to soi bira ru itaw. Gari tao dong ri yare ni tao soi la ro ge ne. Yai ko di itaw de horenje na ji kwa. Hoi tao. Okay ba thame. Pare tao. Gari thau su lai de. Koiba chatnaba gari su lai re. Koiba chatnaba gari gi thau su lai re. Hojik walise koiba chatpada chana thaknaba adu tangaire natra. Adugisu karimdo wabirunu hojik duga chap manana atopa namanaba amada amuka call tawro aduga sumana haibiyo. Hello itaw thabi. Tai tao. Itaw ko je koiba chattabse ti kuire dana. Adugi horenje water park anu bahang padu chaluje bukwa. Gari jo aina puthorani gari gi thau jo aina puthorani nangi habu bune horen koiba chatpa kandana chaba thakpadu nang loi taroi taw. Gari gi tao nang puthokane senga boi tao. Senga itaw du di karim tu waranu gari gi chu waranu gari gi thau gi chu waranu chaba thakpadu adu tang soyan biranu itaw. Chaba thak dang ri yare ni tao soi la ro ge ne. Okay ba du nang ju yara bane horen thengna ji na koi taw. Hoi tao. Okay horen thengna ji thame. Okay bye. Si oi di yare dana gari ju leire gari gi thau ju leire koiba chatpada chabu chana bu ju leire. Lo challu ra ge horen sana ba. Uredana nahakna koiba chatnaba gari leitrasu koiba chatnaba paisa leitrasu hojikki dumana tawraga koiba chatba dum yarani asiguma tips amasung tricks ki damakta akogi channel asibu subscribe to shanbiyu. Thank you so much for watching. See you in the next video.